Nongma shahar amada Radhika kauba nupi ama leirami. Mak shaharduda mabokka leiminarami. Kayagi mamangda Radhikagi mama mapadu leikide. Adudagi Radhikagi maboktuna makpu yokpi tawbiduna chawrnaba yokpirakhi. Radhikadu afauba mi ama oininglammi. Aduna mak moigi shaharduda achauba college amada larik tamlammi. Aduga sanda khudingisu mak filmgi acting tawbasu tamlammi. Radhika, nang mathanggi natak tawbada lukhrabi nupi amagi acting tawgadabani. Aduna angauba phi ama tharang taw hayengdagi angauba phi setlaga nang natakki training tawgadabani. Kari kamaina tawba haibada. Mathangi numitta Radhika dukan amagi manakta angauba sari leiba laklammi. Adubu mak aduda angauba sari phangkide. Mathwai waana makna koithi thirami angauba sari se kadaida phangkadagi haiduna. Khara chakhatlaga lambi mapanda phamduna hi yonmani pa ama urammi. Padugi manaktuda angauba sari amasu yonba ui. Adu ubuda Radhikana manakta changlaga yangna angauba saridu laurammi. Thank God, I like amna phai. Angauba sari se phangba. Natradi ai acting ka tawba phanglam marwa. Adugi sandaduda Radhika theater da practice tawba chatlammi. Practice loibagi matungda Radhika, lao, ngasi ai gari na nang nayambo thinbiramaga. Radhika du Rohini da munna yenglaga hairammi. Ai kanam ki mateng mathau ta de. Chako sigai. Ya, nang ai ga laningdradi lakano. Aduga tu munna yengna ki hallidna karigino. Kari bu khallino nang nakoktuna. Adudagi mayamda masa masage mayumda tapna loina hanaki. Aduga Radhika ga mayumdi chattadana jangal amagi manakta mangi pami makhongamgi manakta chatlam. Mangi pambidugi mathakta kana phamlaga igiraba khonjelda isai saklammi. Bangsida laiba miyoi pumnamak kari taunarino. Oh, tai bangsida laiba miyoi pumnamak. Ngaihaki matungda bijoy amadi dipot gari thauraga adui mangi pambidugi manakta laklaga leplammi. Oh, bhai Deepak, akhoi gi mafamda yaure. Putro. Ngasai gi judo khara jangna putro bo thasi. Hapta ambo father ba bhai ju thakta ba khara jangna putro bo. Hoi ne thakur. Ai suni ne. Asi dikhabai ni se ju da padana thakto asi bo. Enna ba. Adudagi makhoyani mangi pambidugi makhada phamlaga yu thaklammi. Uthakta phamna leiramba Radhika du chongdaraga mawani gi nakta laklam. Sari angauba setlaga Radhika du uthaktagi chongdarakpuda bijoy amadi dipakmoyani yamna kirammi. Oi, si kaino. Kai dei lai no nang. Si no piche hajik pu kai dei lai no nang kanano. Yang na kaurida. Naiko, hojik kangani ay kanano ay na. Bekar gi wathi horem ngangano. Chako, sigai chako. Akhoi gi party batamne aina khangdro nang. Nang banupiyan na su yamna pausara. Radhika du moigi wada tara thawbo saramde. Asiuda moyani yam chaklammi. Adagi makhoyani na bhektagi chaku putho Radhika da kihallammi. Oi, udra, ai kutta pare chaku ja. Nang sigai yang na chako. Natare chaku sina nung chamdo liendo rimi. Sigai chako. Deepak asumna haina loibata mangairi. Uda Radhika gi makhutuna ki makanawdu pairam khada leiba nungduda tikkanna langthak. Ai sire. Ai bu kanalom kan biwo. Ai sire. Deepak ki makok to kaina ina pungloi loira. Adu ubada Bijoy Thakur do kibana loirammi. Adudagi Deepak ki mathabak to sagaira Radhika na makutta mathamoidu pairaga leirammi. Oi, nang na kari tawino. Ai gi marup che hatle lang na. Hatle ay na. Hatle. Hojik, nanggi palini. Kali taure, nasi ay uraga ng humangka nga ba? Kongtong kali gihalino. Law, ay ginagta law. Changaw, ay ginagta changaw. Pur Bijoy do maphamdu do kina kanna chili. Ai bukta kan biu. Ai bu kanano madale te bukta kan biu ai hat tawre. Oh, takore sire. Oh, jana tuai.
ठाकुर बिजोयदो कीदुना चेनके असोमदा दीपकतो सीदुना लेहौरे अदुगा राधिकादो मफमदुदगी हनखी मथंगी अयुक्ता मंगे पांबीदुगी मकोंगदा दीपककी असीबदो उबदा मफमदुदा लेबा मियोय पुनुमक्की नरम्मी ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯏꯆꯦ ꯑꯩꯈꯣꯏꯁꯤꯒ ꯃꯪꯒꯦ ꯄꯥꯝꯕꯤꯗꯨꯒꯤ ꯃꯈꯣꯡꯗ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯠꯄꯤꯔꯝꯃꯦ ꯍꯥꯏꯅ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯍꯛꯆꯥꯡꯗꯣ ꯃꯤꯅ ꯍꯥꯏꯅꯔꯤꯕ ꯃꯗꯨ ꯅꯨꯄꯥ ꯃꯆꯥꯗꯣ ꯍꯥꯠꯂꯒ ꯃꯊꯕꯥꯛ ꯁꯦꯒꯥꯏꯔꯒ ꯃꯊꯃꯣꯏ ꯂꯧꯊꯣꯛꯅ ꯄꯨꯈ꯭ꯔꯤꯃꯤ ꯍꯥꯏꯅꯦ ꯑꯩꯅ ꯈꯟꯖꯕꯗ ꯑꯩꯈꯣꯏꯁꯤꯒ ꯌꯥꯝ ꯁꯥꯊꯤꯅ ꯐꯠꯇꯕ ꯃꯤ ꯂꯩꯔꯦꯕꯣ ꯃꯤ ꯍꯥꯠꯄ ꯑꯗꯨꯅꯤ ꯑꯩꯁꯨ ꯀꯤꯕꯅ ꯀꯔꯤꯅꯣ ꯇꯧꯗꯣꯔꯤꯁꯦ ꯈꯪꯗꯦꯅꯦ ꯑꯩꯈꯣꯏꯕꯨ ꯑꯁꯨꯝꯅ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯗꯣ ꯂꯣꯏꯅ ꯍꯥꯏꯅꯔꯝꯃꯤ ꯑꯗꯨꯒ ꯄꯨꯂꯤꯁꯇꯁꯨ ꯃꯣꯏꯅ ꯌꯥꯝ ꯀꯟꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯏ ꯃꯤ ꯍꯥꯠꯄꯗꯣ ꯐꯥꯅꯕ ꯍꯥꯏꯗꯨꯅ ꯑꯁꯣꯝꯗ ꯊꯥꯀꯨꯔ ꯕꯤꯖꯣꯏꯗꯣ ꯃꯌꯨꯝ ꯀꯥꯗꯣ ꯃꯤꯉꯣꯟꯗ ꯍꯣꯡꯅ ꯌꯣꯟꯊꯣꯛꯇꯨꯅ ꯁꯍꯔꯗꯨꯗꯒꯤ ꯆꯦꯟꯅꯕ ꯇꯧꯈꯤ ꯁꯟꯗꯥꯗ ꯄ꯭ꯔꯦꯛꯇꯤꯁ ꯂꯣꯏꯔꯒ ꯔꯥꯙꯤꯀꯥꯗꯨ ꯃꯊꯟꯇ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈꯤ ꯑꯁꯣꯝꯗ ꯕꯤꯖꯣꯏ ꯊꯥꯀꯨꯔꯗꯨ ꯃꯥꯒꯤ ꯃꯄꯣꯠ ꯃꯆꯩꯗꯨ ꯄꯨꯔ ꯁ꯭ꯇꯦꯁꯟꯒꯤ ꯃꯥꯏꯀꯩꯗ ꯆꯠꯂꯝꯃꯤ ꯀꯔꯤ ꯂꯥꯏꯕꯛꯅꯣꯅꯦ ꯑꯩꯕꯨ ꯑꯣꯇꯣꯁꯨ ꯑꯝꯐꯥꯎ ꯐꯪꯗꯦꯅꯦ ꯁꯣꯝꯗ ꯁ꯭ꯇꯦꯁꯟꯗ ꯈꯔ ꯌꯥꯡꯅ ꯌꯧꯒꯦ ꯇꯧꯕꯁꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯣꯇꯣꯒ ꯑꯝꯇ ꯐꯪꯈꯤꯗ꯭ꯔꯦꯅꯦ ꯀꯔꯤꯒꯨꯝꯕ ꯉꯔꯥꯡꯒꯤ ꯅꯨꯄꯤꯗꯨ ꯃꯥꯡꯗ ꯊꯣꯛꯂꯛꯑꯗꯤ ꯑꯩꯗꯤ ꯍꯤꯡꯉꯔꯣꯏ ꯃꯍꯥꯛ ꯆꯦꯟꯗꯨꯅ ꯁ꯭ꯇꯦꯁꯟꯒꯤ ꯃꯥꯏꯀꯩꯗ ꯆꯠꯂꯝꯃꯤ ꯊꯣꯡ ꯑꯃꯒꯤ ꯃꯊꯛꯇ ꯌꯧꯔꯒ ꯉꯔꯥꯡꯒꯤ ꯔꯥꯙꯤꯀꯥꯗꯣ ꯑꯉꯧꯕ ꯁꯥꯔꯤ ꯁꯦꯠꯇꯨꯅ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯕ ꯎꯔꯝꯃꯤ ꯑꯗꯨꯒ ꯔꯥꯙꯤꯀꯥꯅ ꯕꯤꯖꯣꯏꯗꯣ ꯊꯣꯡꯗꯨꯒꯤ ꯃꯊꯛꯇꯒꯤ ꯊꯥꯗꯒꯦ ꯇꯧꯈꯤ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤ ꯇꯧꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨꯅꯦ ꯑꯩꯕꯨ ꯑꯝꯇ ꯊꯥꯗꯣꯛꯂꯦ ꯑꯩ ꯁꯤꯗꯣꯔꯦꯅꯦ ꯀꯤꯕꯅ ꯐꯔꯦ ꯐꯔꯦ ꯑꯩ ꯅꯪꯉꯣꯟꯗ ꯊꯥꯗꯣꯛꯂꯒꯦ ꯅꯠꯇꯦ 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 ꯑꯩ ꯑꯗꯨꯃꯥꯏꯅ ꯊꯥꯗꯣꯛꯑꯣ ꯍꯥꯏ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯆꯥꯟꯕꯤꯗꯨꯅ ꯑꯃꯨꯛꯇ ꯃꯊꯛꯇ ꯆꯤꯟꯕꯤꯌꯨ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯃꯈꯥꯗ ꯇꯥꯔ ꯁꯤꯕ ꯇꯥꯔꯦ ꯑꯝꯇ ꯆꯤꯡꯈꯠꯄꯤꯌꯨ ꯑꯗꯨꯗ ꯔꯥꯙꯤꯀꯥꯅ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯕꯤꯖꯣꯏꯗꯨ ꯃꯈꯥꯗ ꯊꯥꯗꯈꯤ ꯀꯅꯥꯅꯣ ꯀꯟꯕꯤꯌꯨ ꯑꯩ ꯁꯤꯔꯦ ꯑꯗꯨꯗꯒꯤ ꯕꯤꯖꯣꯏꯗꯣ ꯃꯈꯥꯗ ꯇꯥꯗꯨꯅ ꯁꯤꯈꯤ ꯑꯗꯨꯗꯒꯤ ꯔꯥꯙꯤꯀꯥꯗꯣ ꯊꯣꯡ ꯃꯊꯛꯇꯨꯗꯒꯤ ꯆꯣꯡꯊꯔꯛꯂꯒ ꯕꯤꯖꯣꯏꯒꯤ ꯃꯊꯕꯥꯛꯇ ꯅꯦꯠꯂꯒ ꯃꯊꯕꯥꯛꯇꯨ ꯁꯦꯒꯥꯏꯔꯒ ꯃꯊꯃꯣꯏꯗꯨ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯃꯐꯝꯗꯨꯗ ꯂꯪꯖꯦꯛꯂꯝꯃꯤ ꯑꯗꯨꯗꯒꯤ ꯑꯀꯤꯕ ꯃꯑꯣꯡꯗ ꯅꯣꯛꯂꯝꯃꯒ ꯃꯐꯝꯗꯨꯗꯒꯤ ꯔꯥꯙꯤꯀꯥꯗꯣ ꯆꯠꯈꯤ ꯑꯁꯣꯝꯗ ꯔꯥꯙꯤꯀꯥꯒꯤ ꯃꯕꯣꯛꯀꯤ ꯃꯃꯥꯟꯅꯕꯤ ꯅꯣꯃꯤꯇꯥꯅ ꯂꯣꯏ ꯄꯨꯝꯅꯃꯛ ꯎꯔꯝꯃꯤ ꯔꯥꯙꯤꯀꯥꯅ ꯇꯧꯕꯗꯨ ꯏꯃꯥ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯎꯔꯤꯁꯤꯕꯨ ꯑꯩꯕꯨ ꯃꯤꯠꯁꯦ ꯐꯠꯇ꯭ꯔꯕꯅꯦ ꯅꯠꯇ꯭ꯔꯒ ꯀꯔꯤꯅꯣꯅꯦ ꯔꯥꯙꯤꯀꯥ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯑꯗꯨꯗ ꯅꯣꯃꯤꯇꯥꯗꯣ ꯔꯥꯙꯤꯀꯥꯒꯤ ꯃꯇꯨꯡꯗ ꯇꯨꯃꯤꯟꯅ ꯆꯠꯇꯨꯅ ꯌꯦꯡꯂꯝꯃꯤ ꯔꯥꯙꯤꯀꯥꯗꯣ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯌꯨꯝ ꯌꯧꯔꯒ ꯃꯕꯣꯛꯇ ꯀꯔꯤꯝ ꯍꯥꯏꯔꯝꯗꯅ ꯃꯌꯨꯝꯗ ꯆꯪꯂꯒ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈꯤ ꯑꯗꯨꯒ ꯅꯣꯃꯤꯇꯥꯅ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯔꯥꯙꯤꯀꯥꯒꯤ ꯋꯥꯗꯨ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯅꯪꯒꯤꯗꯣ ꯀꯔꯤ ꯍꯥꯏꯔꯤꯅꯣꯅꯦ ꯅꯣꯃꯤꯇꯥ ꯑꯩꯒꯤ ꯁꯨꯛ ꯄꯤꯛꯈ꯭ꯔꯕ ꯏꯁꯨ ꯅꯨꯄꯤꯁꯤꯅ ꯀꯅꯥꯕꯨ ꯃꯤ ꯍꯥꯠꯂꯝꯗꯣꯏꯅꯣꯅꯦ ꯅꯠꯇꯦ 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 ꯅꯪꯒꯤꯗꯣ ꯃꯤ ꯑꯇꯣꯞꯄ ꯑꯣꯏꯔꯝꯒꯅꯤ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤꯁꯤꯅ ꯀꯔꯝꯅ ꯍꯥꯠꯇꯣꯏꯅꯣ ꯃꯤꯕꯨ ꯌꯦꯡꯉꯨꯅꯦ ꯃꯂꯥ ꯑꯩꯅ ꯐꯖꯅ ꯎꯔꯕꯅꯤꯅꯦ ꯑꯩꯅ ꯀꯟꯐꯥꯔꯝ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯃꯅꯤꯡꯗꯁꯨ ꯌꯨꯝ ꯌꯧꯐꯧ ꯂꯥꯛꯂꯤꯁꯤꯅꯤ ꯅꯪꯒꯤ ꯅꯁꯨ ꯅꯨꯄꯤꯅ ꯃꯣꯏ ꯑꯅꯤꯃꯛ ꯍꯥꯠꯄ ꯑꯣꯏꯔꯝꯒꯅꯤꯅꯦ ꯉꯁꯤꯒꯤꯁꯤꯗꯤ ꯑꯩꯅ ꯄꯨꯔꯥ ꯀꯟꯐꯥꯔꯝ ꯎꯔꯦꯅꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯅꯣꯃꯤꯇꯥ ꯅꯪꯒꯤ ꯋꯥꯁꯦ ꯇꯥꯔꯒ ꯑꯩ ꯈꯣꯡ ꯈꯨꯠꯀꯁꯦ ꯏꯄꯪ ꯄꯪꯊꯔꯦ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯦ ꯑꯩ ꯀꯔꯤꯝ ꯈꯪꯐꯝ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯁꯨꯛ ꯄꯤꯛꯈ꯭ꯔꯕ ꯏꯁꯨ ꯅꯨꯄꯤꯁꯦ ꯅꯪ ꯀꯔꯤꯝ ꯈꯜꯂꯨꯅꯨꯗ ꯑꯩ ꯀꯅꯥꯗꯁꯨ ꯀꯔꯤꯝ ꯍꯥꯏꯔꯣꯏ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯔꯥꯙꯤꯀꯥꯗ ꯐꯪꯅꯅ ꯑꯁꯦꯡꯕꯁꯦ ꯈꯪꯗꯣꯛꯁꯤ ꯍꯣꯏ 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 ꯅꯣꯃꯤꯇꯥ ꯅꯪꯗꯤ ꯂꯥꯏꯔꯣꯟ ꯇꯤꯂꯣꯟꯒꯤꯁꯨ ꯈꯪꯕꯅꯤꯅ ꯅꯪꯅ ꯍꯥꯟꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒꯒꯤ ꯃꯣꯏ ꯑꯅꯤ ꯔꯥꯙꯤꯀꯥꯒꯤ ꯔꯨꯝꯗ ꯆꯠꯂꯤ ꯔꯥꯙꯤꯀꯥꯒꯤ ꯔꯨꯝ ꯌꯧꯔ ꯔꯥꯙꯤꯀꯥꯒꯤ ꯃꯕꯣꯛꯇꯣ ꯔꯤꯇꯥꯗꯣ ꯅꯨꯡꯁꯤꯅ ꯍꯧꯗꯣꯛꯏ ꯑꯗꯨꯒ ꯍꯪꯉꯤ ꯀꯔꯤ ꯇꯧꯔꯛꯏꯕꯣ ꯅꯈꯣꯏ ꯑꯅꯤ ꯑꯩꯒꯤ ꯔꯨꯝꯗ ꯂꯥꯛꯂꯝꯃꯤꯁꯦ ꯏꯁꯨ ꯅꯨꯄꯤ ꯔꯥꯙꯤꯀꯥ ꯑꯩ ꯅꯨꯃꯤꯠ ꯀꯌꯥꯗꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯔꯛꯄ ꯑꯗꯨꯏ ꯂꯥꯏꯔꯤꯛꯇ ꯏꯕ ꯄꯨꯝꯅꯃꯛꯇꯤ ꯂꯣꯏꯅ ꯈꯪꯉꯦ ꯂꯥꯏꯔꯤꯛꯇ ꯏꯕꯗꯣ ꯑꯩ ꯑꯃꯨꯛꯇꯪ ꯆꯥꯡꯌꯦꯡ ꯇꯧꯅꯤꯡꯕ ꯑꯗꯣ ꯂꯩꯁꯥꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯊꯧ ꯇꯥꯏ ꯑꯩꯅ ꯈꯟꯕ ꯉꯁꯤ ꯅꯉꯣꯟꯗ ꯑꯝꯇꯪ ꯆꯥꯡꯌꯦꯡ ꯇꯧꯒꯦ ꯍꯥꯏꯅ ꯍꯣꯏ 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 ꯏꯕꯣꯛ ꯌꯦꯡꯉꯨ ꯌꯦꯡꯉꯨ ꯑꯗꯣ ꯅꯪ ꯍꯧꯖꯤꯛꯃꯛ ꯇꯧꯒꯦ ꯍꯥꯏꯔꯛꯏꯕꯣ ꯆꯥꯡꯌꯦꯡꯗꯣ ꯍꯣꯏꯅꯦ ꯏꯁꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯆꯥꯡꯌꯦꯡꯗꯣ ꯅꯨꯡꯗꯥꯡꯗꯨꯗ ꯇꯧꯕ ꯌꯥꯏ ꯍꯣꯏ ꯍꯣꯏ ꯏꯕꯣꯛ ꯇꯧꯔꯣ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯀꯔꯤ ꯇꯧ ꯍꯥꯏꯅ ꯇꯧꯔꯒꯦ ꯏꯕꯣꯛ ꯑꯗꯨꯒꯒꯤ ꯅꯣꯃꯤꯇꯥꯅ ꯔꯥꯙꯤꯀꯥꯗ ꯃꯑꯣꯡ ꯃꯑꯣꯡꯒꯤ ꯋꯥ ꯍꯪꯉꯤ ꯔꯥꯙꯤꯀꯥꯁꯨ ꯆꯨꯝ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤ ꯑꯗꯨꯗ ꯅꯣꯃꯤꯇꯥꯅ ꯈꯜꯂꯤ
ꯔꯥꯙꯤꯀꯥꯒꯤꯁꯤꯗꯤ ꯀꯔꯤꯁꯨ ꯇꯧꯕ ꯃꯥꯟꯗꯦꯗꯅ ꯑꯩꯗꯤ ꯃꯀꯣꯛ ꯐꯠꯇꯅ ꯇꯧꯔꯤꯔ ꯈꯜꯂꯨꯔꯦ ꯃꯛꯇꯤ ꯀꯔꯤꯁꯨ ꯇꯧꯗꯦ ꯑꯩꯅ ꯈꯟꯖꯕꯗ ꯚꯨꯠ ꯄ꯭ꯔꯦꯠꯀꯤ ꯑꯣꯏꯒꯅꯤ ꯃꯃꯤꯠ ꯇꯥꯅ ꯔꯥꯙꯤꯀꯥꯒꯤ ꯃꯃꯤꯠꯇ ꯌꯦꯡꯉꯒ ꯃꯑꯣꯡ ꯃꯑꯣꯡꯒꯤ ꯃꯟꯇ꯭ꯔ ꯇꯧꯔꯝꯃꯤ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯔꯥꯙꯤꯀꯥꯒꯤ ꯈꯤꯔꯀꯤꯗꯣ ꯐꯠ ꯂꯥꯎꯅ ꯍꯥꯡꯗꯣꯔꯛꯏ ꯑꯗꯨꯗꯩ ꯔꯥꯙꯤꯀꯥꯒꯤ ꯃꯑꯣꯡꯗꯣ ꯄꯨꯡꯑꯣꯟ ꯑꯣꯟꯈꯤ ꯑꯩꯅ ꯈꯟꯕꯁꯦ ꯆꯨꯝꯃꯤꯗꯅ ꯃꯊꯋꯥꯏꯁꯦ ꯔꯥꯙꯤꯀꯥꯒꯤ ꯍꯛꯆꯥꯡꯗ ꯆꯪꯉ ꯂꯩꯔꯦ ꯇꯥꯎ ꯊꯋꯥꯏ ꯅꯪ ꯀꯅꯥꯅꯣ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯔꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯩꯅ ꯍꯥꯠꯀꯅꯤ ꯑꯗꯨꯗꯒꯤ ꯔꯥꯙꯤꯀꯥꯒꯤ ꯃꯃꯤꯠꯇꯣ ꯄꯨꯡꯉꯥꯡ ꯉꯥꯡꯈꯤ ꯑꯗꯨꯒ ꯃꯊꯛꯇ ꯃꯁꯝꯒ ꯍꯥꯏꯗꯣꯛꯑꯒ ꯄꯥꯏꯈꯠꯂꯒ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯃꯤꯡ ꯀꯥꯆꯜ ꯀꯧꯏ ꯑꯩ ꯏꯄꯨꯔꯣꯏꯕ ꯂꯩꯈꯤꯗꯕꯒꯤ ꯃꯇꯨꯡꯗ ꯑꯩ ꯌꯥꯝ ꯋꯥꯅ ꯃꯤꯒꯤ ꯐꯤ ꯇꯨꯗꯨꯅ ꯍꯤꯡꯖꯕ ꯄꯨꯟꯁꯤꯅꯤ ꯅꯣꯡꯃ ꯑꯩꯅ ꯂꯝꯕꯤꯗ ꯆꯠꯄꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯤꯡꯆꯥꯕꯒꯤ ꯂꯝꯆꯠ ꯆꯠꯂꯒ ꯑꯩꯕꯨ ꯃꯐꯝꯗꯨꯗ ꯍꯥꯠꯇꯣꯛꯄꯤꯗꯨꯅ ꯊꯝꯕꯤꯔꯝꯃꯤ ꯃꯇꯨꯡꯗ ꯑꯩꯕꯨ ꯍꯥꯠꯂꯒ ꯃꯣꯏꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯕꯤꯔꯝꯃꯤ ꯑꯩ ꯁꯤꯕꯒꯤ ꯄꯥꯎ ꯃꯤ ꯀꯅꯥꯝꯅ ꯈꯪꯈꯤꯗꯦ ꯑꯗꯨꯒ ꯑꯩꯒꯤ ꯌꯨꯝ ꯊꯪꯅꯕ ꯅꯨꯄꯤꯗꯨꯅ ꯑꯩꯒꯤ ꯄꯣꯠ ꯄꯨꯝꯅꯃꯛ ꯍꯨꯔꯥꯟꯅ ꯄꯨꯔꯒ ꯂꯣꯏꯅ ꯌꯣꯟꯊꯣꯛꯄꯤꯔꯝꯃꯤ ꯑꯩꯒꯤ ꯑꯃꯈꯛꯇꯪ ꯉꯥꯏꯔꯕ ꯑꯉꯧꯕ ꯁꯥꯔꯤꯗꯨꯁꯨ ꯐꯨꯠꯄꯥꯠꯇ ꯗꯨꯀꯥꯟ ꯐꯝꯕ ꯅꯤꯄꯥ ꯑꯃꯗ ꯃꯍꯥꯛꯅ ꯌꯣꯟꯊꯣꯛꯄꯤꯔꯝꯃꯤ ꯔꯥꯙꯤꯀꯥꯅ ꯐꯤꯗꯣ ꯂꯩꯕꯗꯨꯗ ꯑꯩꯅ ꯀꯣꯝꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯆꯪꯕ ꯉꯝꯕꯅꯤ ꯑꯗꯨꯒꯤ ꯑꯩꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯍꯥꯠꯈ꯭ꯔꯦ ꯌꯦꯡꯉꯨ ꯏꯁꯣꯔꯒꯤ ꯃꯟꯇ꯭ꯔꯁꯦ ꯃꯇꯨꯡ ꯏꯟꯗꯨꯅ ꯅꯪ ꯔꯥꯙꯤꯀꯥꯒꯤ ꯍꯛꯆꯥꯡꯗꯒꯤ ꯊꯨꯅ ꯆꯠꯈꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯈꯪꯉꯤꯗꯨꯅꯤ ꯃꯟꯇ꯭ꯔꯒꯤ ꯁꯛꯇꯤꯅ ꯅꯪꯕꯨ ꯄꯨꯡꯇꯨꯝ ꯇꯨꯝꯅꯕ ꯍꯥꯠꯄ ꯉꯝꯒꯅꯤ ꯅꯪ ꯁꯤꯗꯒꯤ ꯌꯥꯡꯅ ꯆꯠꯈꯣ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯅ ꯀꯤꯍꯟꯕꯗ ꯔꯥꯙꯤꯀꯥꯒꯤ ꯍꯛꯆꯥꯡꯗꯨ ꯊꯥꯗꯣꯛꯑꯒ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯣ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯔꯥꯙꯤꯀꯥꯒꯤ ꯃꯕꯣꯛꯅ ꯑꯉꯧꯕ ꯁꯥꯔꯤꯗꯨ ꯀꯆꯔꯥꯒꯤ ꯗꯕꯥ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯍꯨꯟꯖꯤꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯔꯥꯙꯤꯀꯥꯗꯤ ꯐꯔꯝꯃꯦ ꯑꯗꯨꯕꯨ ꯁꯥꯔꯤꯗꯨꯗꯤ ꯍꯧꯖꯤꯛꯐꯥꯎ ꯀꯆꯔꯥ ꯌꯥꯎꯕ ꯗꯕꯥꯗꯨꯗ ꯌꯥꯎꯅ ꯂꯩꯔꯝꯃꯤ ꯑꯗꯣ ꯅꯣꯡꯃ ꯋꯥꯏ ꯁꯤꯠꯄꯤ ꯅꯨꯄꯤ ꯑꯃꯅ ꯂꯥꯛꯑꯒ ꯀꯆꯔꯥꯗꯨꯗꯒꯤ ꯁꯥꯔꯤ ꯑꯉꯧꯕꯗꯣ ꯄꯨꯔꯒ ꯆꯠꯈꯤ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨꯁꯨ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯆꯪꯂꯒ ꯍꯥꯏꯔꯝꯃꯤ ꯑꯅꯤꯗꯤ ꯍꯥꯠꯈ꯭ꯔꯦ ꯑꯃꯗꯤ ꯋꯥꯠꯂꯤꯗꯅ